The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi hojungagi mangoinana adomgi screen da uriba contest asigi matangda hena khangbinamagidmakta I button da piriba link natragana description da piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi. What is the volume of brain of an average human being? A. 750 cubic centimeters. B. 1,500 cubic centimeters. C. 4,000 cubic centimeters. D. 100 cubic centimeters. Average oiba mioiba amagi brain gi volume asi kayamno. Ahanbada 750 cubic centimeters. Ani subada 1,500 cubic centimeters. Home subada 4,000 cubic centimeters. Mari subada 100 cubic centimeters. Ngasigi anishiba wahang asidi. The Halley comet will be seen next in A. 2058, B. 2061, C. 2066, D. 2068. Halley comet haidiba asi mathangda amuk karamba matamda ugadagi. Ahanbada 2058, Anisubada 2061, Ahumsubada 2066, Marisubada 2068. Ngasigi Ahumsuba wahang asidi. According to Bhagavatism, the cause of all human sins is A. Love, greed, B. Asatya, falsehood, C. Avidya, ignorance, D. Maya, illusion. Bhagavatism gi matung inna miyoibana pap tawriba asigi punamakki haurakpham asi ahanbada lob, greed, anisubada asatya, falsehood, ahumsubada avidya, ignorance, marisubada maya, illusion. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida haiba video asi numit khudingi numidangi pung 9 tab matamda thadokcharakani. Mamangi video da hangzaki bawang ahum. Ahanbada tomato sauce contain A. Citric acid, B. Acetic acid, C. Oxalic acid, D. Malic acid. Hairiba wahang asigi achumba paukumna B. Acetic acid. Ani suba wahang da H is caused by A. Virus, B. Bacteria, C. Protozoa, D. None of these. Hairiba wahang asigi achumba paukumna A. Virus ni. Ahum suba wahang da Hirakund Dam is constructed on which river? A. Kosi, B. Ganga, C. Sutlej, D. Mahanadi. Hairiba wahang asigi achumba paukumna D. Mahanadi ni. Ngasigi oinadi achumba paukum pibirakpa miyoi adu yaudabana maram oiraga ngasigi video asida hairiba miyoi adu hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamapu masigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.